UAE da pangthokpa COP28 ta Lisipriya na protest tawkhre. Climate mangan tangan bagidamak inakhunba laibaksingna sel puthokadabane Lisipriya. Climate activist ama oiribe sahi nauribe nupi macha Lisipriya kanguzamna UAE gi Dubai da pangthokpa United Nations ki Climate Conference 2023 COP28 ki mifamda fossil fuel toklo planet amadi aikhoi gi tunggi punsi kalasi haiba placard paiduna protest tawbaga loinana climate mangan tangan bagidamak inakhunba laibaksingna sel puthokduna climate kanana bohonagadabani haiba wafam phongdokre. Ngarang Dubai da pangthokiba COP28 ki mifam aduda Lisipriya na fossil fuel toklo planet amadi aikhoi gi tunggi punsi kalasi haiba placard paiduna protest tawba aduda Dubai police na mahakpo stage dagi mapanda puthokhe. Lisipriya na mahaki ex-post thagatpa wafam amada UNF CCC gi luchingba address tawraduna hai ayakna UN COP28 ta fossil fuel gi matangda protest tawbaduda thingliba karigino karigumba nakhoina fossil fuel gi mayokta leidabade nakhoina ehakpu sawgatpam thoe khudakta nakhoina aigi kholaw adugi matangda wafam phongdokpam thoe mifam aduda nakhoina utkhiba thawong adu angang amagi hak khongauna bane madu UN gi wakhalon gi wangmadane UN da karigumba khara phongdokna bage aigi hak lei. Lisipriya na makata na phongdokhibada malem gi mahausa gi khalngak na bagidamak amade tunggi mirol kan na bagidamak transparency accountability amasung commitment mathau tai ayak sahi taraga ni thoi khakta mangai dibi nupi macha ama oirabasu aina mifam aduda phongdokhiba wafam adu aigi asani amade aigi achoba manglan ama lei haibadu takpani haina Lisipriya na phongdokhe mifam aduda mahak na phongdokhe malem da mahakumbe angang million kaya punsi mangle mama mapa kaya gi punsi mangli amasung climate disaster na yum kay leifam leita na leire. Masi climate emergency amane angang million kaya na punsi mangli basi ay koy gilusing basinggi asoy bane masi yabang amloy daba maral amane. Lisipriya na haike malem gilusing basing na lan gida maglupa million kaya sading taw bagi mahutta malem da chara hendu na leiriba mahitamba phangda na leiriba amasung mahausa gi saktam kan na bagi damak lantheng na riba mi singgi damak senpham kaithok pirabade malem asi khwaidagi fajaba mafam ama oigane. COP28 asi haujikti fossil fuel summit ama oire asigumba fivam asida malem asi kanna bagidamak aikhoina tungidamak khallaga thaw gas amasung koila lawthokna bohonabada compromise tawroidabane masigidamak aikhoi khudingmangna khonjel thokna lawba mathau tare mahausa gi khal mangan tangan bagidamak ina khunba laibaksingna malem asi kanna bagidamak sel kaithokpam thui haina su Lisipriya na phongdokhe.